broccoli lere, carrot ne, onion khar sore, adagi sina frozen gi hawai thrak maru ne. Học tare. Ngasigidi fried rice oin tawri si vegetables broccoli lere, carrot ne, onion khar sore, adagi sina frozen gi hawai thrak maru ne, doi khang sare. Duga sida yongchak iromba ma kami hawanbi like frozen hawanbi duga iromba iromba sega pana baina nga khara ngawrge na khaidok thami hausi hautarage angang ahumak si noina fried rice pameba aduna ai fried rice oin tawpirage na ngasidi aduga ai tontagina yongchak ki maru si sadamina pamui khara hapsilage moro kena sadi ne yan hapse ko Mathel kitang hapse iromba sa ito ya si frozen yongchak tu ne khara lei ado si yongchak me umorong ne hawan pina lo ne sani ten yo le na si iromba chada puire na si iron ke na tawri sidana nan si gitu ngawri hasi kana sa iromba sungai ngangi sidana aina kano se somta dum hapa su ya di ya ado aina nga su ngawdui na sigi frying pan se da yerum khara fried rice ki ngawri tawri Sudah lumayan sudah nang kai jadi happy bagi orang sesuai yang tahu raga. Masih mana nga sungau tu ini nak, sungau tu ini ada tahu ya. Saya siap sih lagi. Lagi. Sebenarnya. Si yang orang bagi pentai dan penuh dunia yang pen dunia dan orang ngasih sih tu ngoksin lagi. Thongkara cai lagi. Edi, nah ising garo si table se clean up tarola. Capi lagi.
ꯉꯥꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯂꯣꯏꯔꯦ ꯃꯩꯁꯤꯗ ꯑꯗꯨꯝ ꯊꯝꯕꯤꯔꯅꯤ ꯑꯉꯥꯡꯁꯤꯡ ꯆꯥꯏꯔꯤꯀꯥꯟꯗ ꯑꯗꯨꯝ ꯌꯥꯔꯅꯤ ꯁꯤ ꯂꯩꯔꯦ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯉꯥꯡꯁꯤꯡꯒꯤ ꯑꯗꯨꯒ ꯁꯤꯗꯅ ꯃꯃꯥꯒꯤ ꯂꯩꯔꯦ ꯁꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯦ ꯍꯥꯎꯔꯅꯤꯍꯦ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯌꯣꯡꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯍꯥꯎꯕ ꯃꯇꯝꯅꯤ ꯑꯗꯣ ꯑꯩ ꯃꯔꯨꯁꯤ ꯆꯥꯗꯕꯅꯤꯅ ꯃꯔꯨꯁꯤꯗꯤ ꯃꯥꯡꯗꯣꯔꯦ ꯍꯥꯎꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯒ ꯄꯥꯔꯗꯤ ꯑꯁ ꯐꯤꯅꯤꯁꯤꯡ ꯇꯧꯒꯦ ꯃꯔꯣꯏ ꯀꯩꯀꯩ ꯑꯝꯇ ꯍꯥꯞꯇ꯭ꯔꯤ ꯑꯉꯥꯡꯁꯤꯡ ꯍꯥꯟꯅ ꯆꯥꯛ ꯄꯤꯖꯊꯣꯛꯑꯒꯦ ꯑꯗꯨꯒ ꯑꯩ ꯇꯧꯔꯒꯦ ꯑꯉꯥꯡꯁꯤꯡꯗ ꯍꯥꯞꯄꯤꯔꯒꯦ ꯁꯤꯗꯤ ꯍꯔꯥꯎꯔꯅꯤ ꯊꯥꯁꯦ ꯀꯩꯗꯤ ꯔꯤꯌꯥꯅ ꯈꯤꯇꯪ ꯄꯥꯝꯕꯁꯨ ꯋꯜꯂꯦ ꯑꯗꯣ ꯁꯣ ꯍꯧꯖꯤꯛ ꯂꯣꯏꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯗꯤ ꯆꯥꯕ ꯍꯧꯔꯣ ꯇꯦꯁꯇꯣ ꯍꯥꯏꯔꯣ ꯁꯝꯁꯨ ꯀꯛꯄꯤꯔꯣꯏ ꯅꯣꯏ ꯑꯗꯣ ꯍꯥꯎꯔꯦ ꯔꯤꯌꯥꯟꯁꯨ ꯇꯦꯁ ꯇꯧꯔꯣ ꯔꯤꯌꯥꯟ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯎ ꯊꯥꯖꯕꯤ ꯆꯥꯕꯤ ꯆꯥꯕꯤ ꯇꯦꯁ ꯇꯧꯁꯤꯔꯥ ꯆꯥꯕꯤꯗꯤ ꯃꯃꯥꯅ ꯏꯟꯒꯦꯁꯤ ꯍꯥꯎꯕ꯭ꯔꯥ ꯆꯦ ꯊꯥꯖ ꯁꯤ You like it? ꯊꯥꯖ ꯌꯦꯡꯉꯣ ꯁꯣꯝꯗ ꯊꯥꯖ Eating. ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯥ ꯁꯣꯝꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯑꯣ ꯁꯤ Want a big omelet? ꯕꯤꯛ ꯑꯣꯝꯂꯦꯠꯁꯨ ꯌꯥꯎꯔꯕ Yeah. ꯍꯥꯎꯕ꯭ꯔꯥ ꯔꯤꯌꯥꯟ Yeah. ꯁꯤ ꯔꯤꯌꯥꯟ ꯕꯤꯛ ꯑꯣꯝꯂꯦꯠꯇꯣ ꯍꯥꯎꯔꯕꯣ Wow, Ma. ꯑꯦꯗꯤꯗꯤ You don't have a big omelet. ꯔꯤꯌꯥꯟ ꯑꯃꯨꯛꯀ ꯆꯥꯔꯣ ꯌꯦꯡꯒꯦ ꯑꯃꯨꯛ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯔꯣ Eat omelet. It's not omelet. ꯁꯥꯕ꯭ꯔꯥ How is it hot? ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯔꯣ How breathe? ꯍꯥꯎꯋꯤ ꯑꯣꯀꯦ ꯊꯥꯖ Let me eat. ꯊꯥꯖ ꯆꯥꯔꯣ ꯍꯥꯎꯕ꯭ꯔꯥ ꯆꯥꯅꯔꯣꯀꯣ ꯁꯤ ꯂꯩꯔꯦ ꯑꯩ ꯔꯦꯗꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯄꯤꯖꯕ ꯂꯣꯏ ꯂꯣꯏꯈꯔꯦ ꯑꯩ ꯑꯃꯨꯛ ꯆꯥꯔꯒꯦ ꯑꯁ ꯉꯁꯤꯗꯤ ꯍꯥꯎꯊꯔꯦ ꯑꯗꯣ ꯏꯇꯣꯝ ꯆꯥꯗꯣꯏꯁꯤꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯅꯣꯁꯤ ꯏꯔꯣꯝꯕꯁꯤ ꯀꯨꯏꯔꯦ ꯍꯟꯗꯛꯇꯤ ꯏꯔꯣꯝꯕ ꯆꯥꯗꯕ ꯑꯗꯨꯅ ꯁꯤꯗꯤ ꯏꯔꯣꯝꯕ ꯈꯪꯆꯥ ꯆꯥꯅꯤꯡꯉꯥꯏꯅ ꯏꯔꯣꯟꯁꯤꯟꯕꯅꯤ ꯍꯥꯎꯊꯈ꯭ꯔꯦ ꯉꯥ ꯑꯌꯥꯏꯕꯁꯤꯒ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔ ꯆꯤꯟꯖꯥꯛꯁꯤ ꯄꯥꯝꯖꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯟꯖꯥꯛꯅ ꯃꯍꯥꯎ ꯂꯩ ꯑꯗꯨꯅꯤ ꯆꯥꯊꯔꯒꯦ ꯆꯥꯕꯩꯗꯤ ꯍꯥꯞꯆꯔꯛꯑꯔꯣꯏ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯆꯨꯝꯅ ꯑꯩꯅ ꯉꯁꯤꯗꯤ ꯏꯔꯣꯝꯕꯁꯤꯒ ꯉꯥꯁꯤꯒ ꯉꯥ ꯑꯌꯥꯏꯕꯁꯤꯒ ꯇꯧꯕꯁꯤꯗ ꯀꯩꯅꯣ ꯇꯧꯗꯅ ꯊꯥꯖꯕꯤꯅ ꯑꯃꯨꯛ ꯂꯥꯛꯑꯕ